ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯦꯁꯨ ꯊꯧꯆꯝꯅ ꯏꯕꯤꯕ ꯂꯝꯆꯠ ꯀꯥꯝꯕꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯉꯝꯃꯨꯗ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯂꯝꯆꯠ ꯀꯥꯝꯕꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯦꯁꯥꯏ ꯀꯨꯃꯥꯔꯒꯤ ꯃꯃꯥꯡꯗ ꯔꯣꯅꯦꯅ ꯂꯣꯌꯥ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ. ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯁꯥꯔ, ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯂꯣꯌꯥꯕꯨ ꯍꯥꯠꯄꯅꯤ. ꯑꯗꯨꯕꯨ ꯑꯩ ꯏꯇꯣꯝꯇꯅ ꯃꯥꯕꯨ ꯍꯥꯠꯄ ꯅꯠꯇꯦ. ꯊꯃꯣꯏ ꯁꯣꯛꯄ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯍꯥꯠꯄꯅꯤ." ꯃꯗꯨꯗ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯉꯛꯅ ꯑꯃꯗꯤ ꯃꯃꯤ ꯂꯥꯎꯊꯣꯛꯂꯒ ꯑꯁꯨꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯅꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯑꯃꯕꯨꯗꯤ ꯄ꯭ꯔꯕꯤꯟꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯂꯦ. ꯑꯍꯨꯝꯁꯨꯕꯗꯨ ꯀꯅꯥꯅꯣ?" ꯔꯣꯅꯦꯅ ꯍꯥꯏꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯀꯥꯟꯇꯅꯤ." ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ, "ꯀꯥꯟꯇ ꯍꯥꯏꯕꯗꯤ?" ꯔꯣꯅꯦꯟ ꯀꯥꯟꯇ ꯄꯛꯁꯤꯜꯂꯨꯕꯗꯨ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯒꯨꯝ ꯉꯥꯏꯍꯥꯛ ꯒꯦꯞ ꯂꯩ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇꯒꯤꯅꯤ. ꯁꯥꯔ, ꯑꯩꯍꯥꯛ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗ꯭ꯔꯦ. ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯅꯦꯟꯗꯣ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯁꯥꯔ, ꯂꯣꯌꯥ ꯑꯁꯤ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ. ꯃꯍꯥꯛꯄꯨ ꯍꯥꯠꯄꯗ ꯑꯩꯈꯣꯏ ꯄꯥꯞ ꯄꯨꯒꯗꯕ ꯃꯥꯟꯗꯦ. ꯃꯁꯤꯒꯤ ꯗꯟꯗꯤ ꯐꯪꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯣꯏ. ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯤꯛꯅꯤ. ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯅꯨꯄꯤꯗ ꯂꯥꯏꯆꯨꯔꯕ ꯅꯨꯄꯥꯅꯤ. ꯄꯨꯔꯥ ꯅꯨꯄꯤꯗ ꯑꯦꯗꯤꯛ ꯑꯣꯏꯔꯕꯅꯤ. ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯈ꯭ꯔꯕꯅꯤ. ꯅꯨꯄꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯐꯥꯎꯕ ꯊꯤꯈꯤꯗꯦ. ꯀꯅꯥꯒꯤ ꯃꯧ ꯍꯥꯏꯕ, ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯂꯩꯈꯤꯗꯦ. ꯈꯔꯕꯨ ꯐꯖꯔꯕ, ꯈꯔꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯕꯗꯤ ꯃꯍꯥꯛ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ. ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯩ. ꯐꯪꯁꯨ ꯐꯪꯉꯤ. ꯀꯔꯤ ꯂꯋꯥꯏꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯐꯔꯦ ꯁꯥꯔ, ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯝꯗꯧꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯊꯪ ꯃꯊꯪ ꯂꯤꯖꯒꯦ. ꯑꯍꯥꯟꯕꯗ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯍꯥꯟꯅ ꯍꯥꯏꯖꯔꯒꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ, ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 7, ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯃꯝꯁꯤꯜꯂꯛꯄ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯣꯌꯥꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯈꯤ. ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯂꯤꯛꯊꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ. ꯑꯩꯅ ꯂꯣꯌꯥꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯐꯣꯟ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯣꯌꯥꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯄꯨꯊꯣꯔꯛꯇꯅꯕꯒꯤꯅꯤ. ꯃꯁꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯒꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯀꯣꯛ ꯆꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ. ꯑꯩꯅ ꯂꯣꯌꯥꯕꯨ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯒ ꯀꯣꯟꯊꯣꯡ ꯃꯃꯥꯡ ꯇꯝꯅ ꯊꯧꯔꯛꯈꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯔꯤ ꯀꯣꯅꯨꯡꯃꯥꯡꯗ ꯄꯨꯈꯤ. ꯑꯩꯈꯣꯏ ꯃꯔꯤ ꯍꯥꯏꯕꯗꯤ ꯑꯩ, ꯄ꯭ꯔꯕꯤꯟ, ꯀꯥꯟꯇ ꯑꯃꯗꯤ ꯂꯣꯌꯥꯅꯤ. ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯇꯥꯔꯦ. ꯑꯩꯈꯣꯏ ꯃꯔꯤꯁꯨꯅ ꯍꯦꯛ ꯄꯨꯟꯕꯒ ꯑꯩꯅ ꯍꯥꯏꯈꯤ, "ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯥꯎꯕꯤꯕ ꯌꯥꯗꯦ. ꯑꯩꯒꯤ ꯍꯥ ꯀꯥꯝꯕ ꯉꯥꯅꯨꯗꯨ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯑꯃ ꯆꯥꯗ꯭ꯔꯦ. ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ 3-4 ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ. ꯑꯗꯨꯅ ꯍꯌꯦꯡ ꯃꯔꯨꯞ ꯄ꯭ꯔꯕꯤꯟꯒꯤꯗ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯇ ꯍꯣꯏꯗ ꯑꯃꯠꯇ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯆꯥꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯍꯥꯏꯅꯈꯤꯕ ꯁꯣꯏꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯑꯣꯐꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯥꯔꯁ ꯑꯦꯃꯥꯔ ꯀꯥꯟꯇꯗꯒꯤ ꯋꯤꯁꯀꯤ ꯕꯣꯇꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯆꯥꯅꯅꯕꯁꯨ ꯌꯦꯟ ꯑꯇꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ. ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗ꯭ꯔꯦ. ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯆꯥꯕ ꯑꯃ ꯍꯦꯛꯇꯗ ꯐꯝꯂꯨꯔꯁꯤ." ꯃꯗꯨꯗ ꯂꯣꯌꯥꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯅꯦ. ꯑꯃꯨꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯒꯗꯧ ꯁꯔꯨꯛ ꯔꯦꯗꯤꯃꯦꯗꯇ ꯊꯨꯅ ꯐꯪꯕꯗꯨꯅ."
Madu tabada Kantana thawai yausina harai. Mafam saba haragadi aina imaraba singa itatatana party tauminaba nungairaba mafam ama lei. DC office mayadane. Maduda oina hekta chatlase. Maduda Pravina yangshin wa harai. Harine aduda hekta chatlase. Saba thakpada thintarudana kanade. Marup loyana marup ronenga. Aina marup kantagi bike maninda. Kanade chatnaba tause. Ay mafamdo thuna yawningbana isasi lore. Asumna akhoi mari gari masa anida mafamduda laki. Mafam adu yobaga akhoi mari koishindana phami. Thaknanaba sananaba khudima mayaiduda thami. Aige loyaga thangnai. Aigi hek oida mana phami. Aina loyada hena haiduna thagat wahaiga loinana yudo bithai. Maduda loya yamna tuna nisha panki. Akhoi ahumsu wari nisha palaki. Ahanbadade akhoi ahum manaraga no kheduna nungai ba wari saduna loyabu nungahanki. Mamaida loyabu ka hena nisha palapadagi wahangangbada karan yauraki. Pashapai habagi matik mibu mi oina udabagi wangang sisinare. Madu punama adu akhoi ahumna phatharaga aina loyada tapna haiki. Marup loya nanga dainaga nungsinabase kadai thakpaba yausingkhre. Maduda loyana maron faina karimna na harai. Mado khangningurano. Madu khanglaga nahalai ma oinabani. Haidi nathamoido propok saktana. Kari haini cinema drama da tobagum khulaw lawningakani. Ahak yamna sawningki. Aida natana Pravin kantagaso mai hoba mokai sawningki. Adubu madu phathanaraga aina amo kholnem thana haiki. Kaidobagi laiman kangdoino marup. Aingondagi marup loyana heli haiduna sakrabi magidamak aina karigi wajarugadage. Hojikti nabanina kari tokibage habadu. Hojik habada kariso akaiba leite. Habadi akhoi nungsinaba marup ngaktane. Aduna ngasigi party se mapung phanse. Habadi nungai thokse habanida. Sese nang haba nungai trabaso. Aidi loina habige. Dainaga igase chahi anigi mamangdage nungsinaralabane. Maraksida akhoi soidana lohonglagane haiduna kyara hanaso asepa mari thamkhre. Aduga hojikna mana asengma saduna nanga nungsinari. Aina habase nahana thajarabaso magi haksangi karam karama mafamda sambru thungbage habada ayak amata sithadana nangoda haba ngamgani. Aigi wadada loyana kangno ama noklaga hairaki. Karisu kaide marup. Aiso maga lohongdri laiminadri habado mangaire. Ainasu mangonda asengma saduna koiribane. Marupnaso hendokna khanglibaduni. Aibu kaya yamna sengba pakhangno. Haujikanshida asengbi leisabini haidunaso mujau chawbi ama lawgadabu saro. Nangi lukha oirabaso soraren jagoi sabi apsara gumbisi atum lawrage. Ronena dainaga asepa mari kyara thamkhre. Sambru thungma phawa khangni harapa aduda loyaso nungaidraduna karemna bawa haina makha tarai. Ai khange aiga dainaga mari lainabase marup ronena nungaide haiba. Adubu karamdi tawni. Dainala aingonda uphangna napadawna napkhre. Aduna haujite marupna magi wakhan tawragano. Nangna yamna nungaidragana sumai tawro. Dainaga akhoi ahanba isado isa nupi oina hekta poklage. Mado nang lawro. Adu orabadi mama lawba phangdraso masa phawadi lawri haina khandokpa yaredana. Akhoigi wari ma leidai. Bebe masagi masado saba phangdrabaso mathi phawadi saridana habagi tarta. Asi haraga loya yamna usi thawoidana sithana noklami. Magi asigumba thawo usitaba manga hagabase ubada ayha khama ngamkhide. Sauningbani hanjilaktuna mamaiduda kina thinki. Maduda loya longna takhi. Ayhana thungna chongsinuna mathabakta phamlaga makhorido kana metki. Tanjasida Pravringa kandaganaso aigi mateng pangduna
makhong makhot loina pharami aina makhorido mena mena sauna haike ator papa mana hakti atopa legi dolai tonglaga sarga de sakro mahik nangna malem da koina lerabadi mihoi kyagi thamoi kana ragani asamna akoi ahum sangduna loya ba hakki halaba matungda ayakna yeptuna propa agi thangma sadu loktholaga mamaida kyara hanna masin khangdana yansinki maramdi mahapu kanana so masak khangbodu aina pamkhide asamna halaba matungda akoi ahumna ahangba tanjangai dona laiki numidangi pung 9 tarpa matamda mirak talak yenglaga akoi ahum sangduna loyagi asi bhaksang du puthoraga khoman me aduda thamnamani karigino hababo nongalpada misingna mabu yamna tuna thengnana bani wari tariba esai kumana amu hare kari maramdagi nakoi ahumna loktunaraga loya bhat kibano madu engonda sengna hayo ronena hare sir akoi ahumki thamoy sokwa chap manai akoi ahumki thamoy loyana thugaiki mi hatpagi pakhan pokla libasi kayamna soklabana habdu sarsu ongta khanbiyo aina sokliba thamoy sidagi kantagi thamoy sokpana amuka helibani adubu thamoy kabigi warisi ahanbada aigi oina lirage asi haraga ronena magi haukraba warisingdo liba horai sir loyaga egasi yamna nushina tinaba yamna close oiba marupni ma ai kyamu yamna nushina bage hababo amana amagi yumda lek saduna laitokpa matamda karisu koinade sapukham amatada saminarpa yamna nusiba marupni koiba lamba khudima ekhoini puna puna saminare amukta numinini suna laftonaraktre adubo matamna ahombase purakhi sahi ahumuki mamangdagi aina dukan phamba yakhibadagi ekhoinisi khara lapthoki loyadi pisagi awaba leitaba ina khunba imungi masane mama pa anima sarkagi asawa thabak toba asawa officer ne aduna mahaki punsidi ningtaw masa amagumna yamna nungaina lei ayama matamda langthoktuna nungai thoktuna lei mama pa anina so masana hariba makai loina yai aduki mati maning tamhalle tasengna harbada maga egadi asuki mati khenakhre khenabasi khakta natana ngasidi ma ai yeknaba habado oikhre maruptagi yeknaba aduma onkhre kyamu tamthina yeknabagi hababo hatpa sibangamnabagi thakto yauna yengthinare kari maramdagi yengthina kibano habado hauze amulijaralage sir ayha sahi animuki mamangdagi masak kahena phajabi nupi amaga nushinarae chumna phajabi nate masada irang puna phajabi ne mamingna daina kawi wangkaidagi ne hauji mahak sahi kunthamatoi kunthani musuragani masagi sahi tarani pansorpa matamdagi mahaga igase nushinaraki mahakna sahi tarani pansorpa matamda mahak lesabi amagom mapung sapsana phare phiba mutisu yamna phajai masakso aduki matik haninga leitana ningthijai hosikange pakhang kyagi mitana pham habado mano oikhi kari hani mangonda ngaroidaba mahabu pamoidaba nupa amata leite habadone hasina manate aduki matik attractive oi masimaktada mahak akama phije sepa yamna supami chetok sathorpa matamda yamna expose yamna tawe masina amuke hena pakhangna natana nupa kyage pukningbo mathum marang hole matam leba khibita ithak irangda tawduna lei yamna khatle mathi mapa sadana soronggi fancy dressing yamna sepa pami awangba thaki fast food amadi restaurant gi asa athak yamna pami nushinaba nupaga athangba karda tonglaga koiba langmusu pami masi larba mina sading janingba khara khik mahele habaduni masi aina harbagi maramde maha ase larabi nupine maha larabine
ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯁꯤ ꯑꯍꯨꯝꯒ ꯃꯥꯟꯅꯗꯦ ꯑꯗꯣ ꯍꯥꯟꯅ ꯏꯪ ꯇꯞꯆꯗꯦ ꯁꯛꯀꯤ ꯃꯌꯥꯏꯅ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯏ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯑꯁꯤꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯦ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯃꯟꯕ ꯅꯨꯡꯁꯤꯃꯟꯕꯇꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯥ ꯑꯩ ꯀꯥꯏꯅꯈꯤꯗ꯭ꯔꯥ ꯈꯟꯅ ꯋꯥꯖꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯕꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯅ ꯆꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯨꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯀꯤ ꯑꯃꯣꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯩꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯑꯗꯨꯛ ꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯎꯕꯅꯤ ꯃꯍꯥꯛꯇꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯍꯥꯛꯇꯕꯨ ꯀꯥꯏꯅꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯕ ꯂꯤꯛꯅ ꯐꯪꯕ ꯄꯩꯁꯥ ꯑꯌꯥꯝꯕꯗꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯩꯕꯗ ꯁꯤꯖꯤꯟꯅꯩ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯊꯥꯖꯕ ꯑꯃ ꯈꯪꯕ ꯄꯥꯝꯕꯗꯒꯤ ꯃꯥꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯊꯝꯁꯦ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤ ꯑꯆꯦꯠꯄ ꯃꯔꯤꯁꯤ ꯊꯝꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯈꯟꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯦꯟꯖꯤꯟꯅ ꯄꯥꯝꯁꯤꯜꯂꯨꯕꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯅꯤꯡꯂꯨꯔꯤꯕꯁꯤꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯝꯈꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯄꯨꯔꯥ ꯐꯥꯒꯤꯅꯤ ꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯐꯪꯕ ꯑꯍꯦꯟ ꯑꯍꯦꯟꯕꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯨꯔꯥ ꯃꯈꯜ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯅꯣꯡꯃ ꯅꯨꯡꯊꯤꯡꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜꯒꯤ ꯑꯈꯟꯅꯕ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯗꯥꯏꯅꯥꯒ ꯑꯩꯈꯣꯏꯅꯤ ꯆꯤꯀꯟ ꯆꯧ ꯆꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯐꯖꯅ ꯁꯦꯠ ꯆꯥꯔꯒ ꯃꯁꯥ ꯅꯥꯟꯅ ꯆꯪꯂꯛꯏ ꯊꯥꯖꯗꯅ ꯑꯩꯒ ꯗꯥꯏꯅꯥꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛ ꯉꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯑꯦ ꯃꯔꯨꯞ ꯊꯥꯖꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯗꯥꯏꯅꯥꯗ ꯃꯃꯤꯠ ꯊꯝꯈꯤ ꯑꯩꯁꯨ ꯃꯍꯥꯛꯀ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯒ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯎꯈꯤꯕꯁꯤꯗ ꯉꯛꯈꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯈꯤ ꯑꯦ ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯅ ꯀꯅꯥ ꯀꯅꯥ ꯂꯣꯏꯅꯔꯛꯄꯅꯣ ꯅꯊꯟꯇꯔꯥ ꯂꯣꯌꯥꯅ ꯗꯥꯏꯅꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯇꯣꯝꯇꯅꯦ ꯀꯔꯤꯅꯣ ꯑꯝꯇ ꯆꯥꯒꯦꯅ ꯆꯪꯂꯛꯄꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯑꯒ ꯑꯩꯈꯣꯏꯅꯤ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯑꯩꯍꯥꯛ ꯅꯕꯥꯅꯤꯒꯤ ꯀꯔꯤꯅꯣꯃ ꯑꯣꯐꯔ ꯇꯧꯒꯦ ꯀꯔꯤ ꯇꯧꯒꯦ ꯃꯗꯨꯗ ꯑꯩꯅ ꯌꯥꯅꯤꯡꯅ ꯅꯣꯛꯇꯨꯅ ꯍꯥꯏꯈꯤ ꯃꯔꯨꯞꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯣ ꯂꯣꯌꯥꯅ ꯋꯦꯇꯔ ꯌꯦꯡꯂꯒ ꯃꯈꯨꯠ ꯈꯠꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯃꯣꯃꯣ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯦ ꯑꯗꯨꯅ ꯃꯣꯃꯣ ꯆꯥꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯦꯇꯔꯗ ꯃꯣꯃꯣ ꯄ꯭ꯂꯦꯠ 3 ꯄꯨꯔꯛꯅꯕ ꯗꯤꯃꯥꯟ ꯇꯧꯈꯤ ꯑꯗꯨꯒ ꯗꯥꯏꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯅ ꯇꯞꯅ ꯈꯨꯝꯈꯤ ꯋꯥꯡꯈꯩꯗꯒꯤꯅꯦ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯅ ꯅꯣꯛꯂꯒ ꯅꯪꯅ ꯍꯪꯕꯁꯤ ꯁꯨꯅ ꯍꯪꯉꯤꯗ ꯗꯥꯏꯅꯥ ꯀꯧꯕꯅꯦ ꯗꯥꯏꯅꯥꯅ ꯂꯣꯌꯥ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯣꯌꯥꯗ ꯌꯦꯡꯈꯤ ꯂꯣꯌꯥꯅ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯗꯕꯒꯤ ꯃꯇꯧꯗꯨ ꯎꯠꯇꯨꯅ ꯑꯩꯅ ꯆꯥꯔꯤꯕ ꯆꯤꯀꯟ ꯆꯧ ꯑꯗꯨ ꯑꯩꯅ ꯊꯝꯕ ꯁ꯭ꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯆꯥꯕ ꯍꯧꯏ ꯑꯗꯨꯒ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯌꯥꯏꯍꯦ ꯅꯪꯒꯤ ꯁꯥꯏꯁꯤꯗꯤ ꯑꯩꯁꯨ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯨꯃꯥꯏꯅꯗꯤ ꯐꯖꯕꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯇꯧꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯜꯂꯛꯏ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯀꯜꯂꯛꯄꯒꯨꯝ ꯃꯤꯇꯥꯕꯒꯨꯝ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯗꯥꯏꯅꯥꯗꯤ ꯍꯔꯥꯎꯕꯒꯨꯝ ꯃꯊꯣꯡ ꯃꯀꯥ ꯂꯥꯝꯈꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯧꯗꯨ ꯆꯥꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯥꯃꯟ ꯆꯥꯕ ꯃꯇꯧ ꯍꯥꯏꯕꯗꯨꯔꯥ ꯂꯣꯌꯥꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯧꯗꯨ ꯍꯦꯟꯖꯤꯟꯃꯟꯈ꯭ꯔꯕ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯁꯨꯝꯅ ꯆꯧ ꯃꯣꯃꯣ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ 3 ꯍꯧꯒꯠꯂꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯉꯁꯤꯒꯤ ꯕꯤꯟꯁꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯅꯤ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯅ ꯐꯪꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄ꯭ꯔꯁ ꯂꯧꯊꯣꯛꯑꯒ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈꯤ
ꯐꯥꯁ ꯐꯨꯗꯇꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯗꯨꯗ ꯂꯣꯌꯥꯅ ꯗꯥꯏꯅꯥꯒ ꯑꯩꯈꯣꯏꯅꯤꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯃꯔꯨꯞ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯈꯔꯗꯤ ꯄꯨꯟꯕꯗꯤ ꯐꯩꯀꯣ? ꯑꯩꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯍꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ, ꯗꯥꯏꯅꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯂꯣꯌꯥꯒꯤ ꯐꯤꯖꯦꯠ ꯅꯥꯟꯕ, ꯄꯩꯁꯥ ꯄꯥꯏꯕ, ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯗꯥꯏꯅꯥꯗꯨ ꯀꯜꯂꯛꯄ ꯐꯥꯎꯕꯒꯨꯝ ꯀꯜꯂꯛꯅ ꯌꯦꯡꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯔ ꯂꯩꯔꯒ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 5-6ꯅꯤꯒꯤ ꯃꯇꯨꯡꯗ ꯗꯥꯏꯅꯥꯒꯤ ꯐꯣꯟꯗꯨ ꯇꯣꯏꯅ ꯕꯤꯖꯤ ꯋꯦꯇꯤꯡ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯆꯤꯡꯅꯗꯨꯅ ꯀꯅꯥꯗ ꯇꯧꯕ ꯐꯣꯟꯅꯣ, ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯤꯅꯝꯗꯨꯅ ꯃꯃꯥꯟꯅꯕꯤꯗ ꯇꯧꯕꯅꯤ, ꯑꯗꯨꯗ ꯇꯧꯕꯅꯤ, ꯑꯗꯥꯗ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯗꯨꯗ ꯊꯣꯏꯅ ꯍꯛꯆꯤꯟꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯡꯊꯦꯝ ꯀꯧꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯁꯥꯏꯗꯣ ꯂꯣꯌꯥꯒ ꯇꯣꯏꯅ ꯆꯠꯄ ꯎꯏ꯫ ꯅꯠꯇꯦ, ꯅꯕꯥꯅꯤꯕꯨ ꯀꯥꯏꯅꯔꯕ꯭ꯔꯣ? ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯁꯤ ꯎꯠꯂꯒ ꯑꯩꯅ ꯍꯥꯏꯈꯤ, ꯑꯁꯨꯝꯕꯔꯣ? ꯑꯁꯨꯝꯕ ꯍꯥꯏꯕꯕꯨ ꯑꯩꯃꯛꯇꯅ 2-3ꯂꯛ ꯁꯨꯔꯦ ꯎꯕꯁꯤ꯫ ꯑꯩꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯒ ꯎꯅꯈꯤ, ꯑꯗꯨꯒ ꯍꯥꯏꯈꯤ, ꯅꯍꯥꯛ ꯂꯣꯌꯥꯒ ꯇꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯣꯌꯥꯒ ꯅꯪꯒ ꯀꯣꯏꯅꯔꯕ꯭ꯔꯥ? ꯃꯗꯨꯗ ꯗꯥꯏꯅꯥꯗꯨ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ, ꯑꯗꯨꯒ ꯁꯥꯎꯔꯛꯅꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯒ ꯍꯥꯏꯔꯤꯕꯅꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯗꯥꯏꯅꯥ ꯂꯣꯠꯄ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯍꯥꯏꯔꯛꯏ, ꯗꯥ ꯂꯣꯌꯥꯗꯣ ꯅꯪꯒ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯀ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯀꯌꯥꯝ ꯀꯥꯏꯕꯒꯦ? ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯁꯥꯗꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯈꯤ꯫ ꯁꯥꯎꯃꯟꯈꯤꯗꯨꯅ ꯑꯐꯕꯗ ꯈꯟꯗꯗꯅ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯈꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯃꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠꯂꯣ? ꯅꯨꯡꯁꯤꯅꯔꯤꯕꯤ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯀꯔꯝꯅ ꯊꯥꯖꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯋꯥꯗꯨꯗ ꯗꯥꯏꯅꯥꯁꯨ ꯍꯥꯏꯒ ꯌꯥꯎꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯐꯝꯗ ꯃꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯔꯦꯞꯄ ꯅꯨꯡꯁꯤꯕꯗꯨ ꯂꯩꯇꯦ꯫ ꯗꯥ ꯂꯣꯌꯥꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕ ꯅꯨꯡꯁꯤꯕꯒꯨꯝ ꯗꯥ ꯂꯣꯌꯥꯗꯁꯨ ꯅꯨꯡꯁꯤꯕ ꯊꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯎꯁꯤꯠꯇꯕ ꯅꯥꯄꯟ ꯀꯥꯕꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯏꯁꯥꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯃꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯍꯦꯟꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯩ ꯊꯥꯖꯅꯕ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯃꯔꯤ ꯐꯥꯎꯕ ꯊꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯅꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯅꯪꯒꯤ ꯁꯥꯖꯠꯇꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯗꯥꯏꯅꯥꯅ ꯀꯥꯡꯅꯣ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯩꯒ ꯂꯩꯅꯕ ꯃꯔꯤꯗꯣ ꯃꯗꯨꯗꯤ ꯑꯐꯧꯕ ꯅꯠꯇꯦ, ꯑꯔꯣꯟꯕꯅꯦ꯫ ꯅꯪ ꯑꯩ ꯈꯛꯇꯅ ꯈꯪꯕꯅꯦ꯫ ꯃꯁꯤꯗꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯔꯝꯅ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯍꯣꯏ, ꯑꯍꯦꯟꯕ ꯄꯥꯝꯃꯤꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯆꯨꯝꯃꯦ꯫ ꯅꯪꯒ ꯗꯥ ꯂꯣꯌꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯗꯥ ꯂꯣꯌꯥꯅ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤꯗꯤ ꯗꯥ ꯂꯣꯌꯥꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯗꯤ ꯅꯪꯒꯤ ꯁꯦꯟꯗꯣꯛ ꯃꯇꯥꯗꯨꯅ ꯐꯖꯕꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯣ, ꯍꯦꯟꯅ ꯅꯤꯡꯗꯣꯝ ꯄꯣꯝꯅꯕꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯣ, ꯑꯗꯨꯒ ꯉꯈꯥ ꯉꯝꯍꯩ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯗꯨꯅ ꯄꯦꯟꯊꯣꯛꯑꯣ꯫ ꯃꯤꯅ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯁꯔꯦꯡ ꯉꯥꯔꯦꯟ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯣ, ꯅꯪꯒꯤ ꯅꯇꯤꯛ ꯑꯣꯏꯔꯣꯏ, ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯋꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯥꯏꯅꯥ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯍꯥꯛ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯁꯨ ꯑꯣꯏꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯗꯨꯅ ꯃꯀꯣꯛꯇꯨ ꯊꯨꯒꯥꯏꯅꯤꯡꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯂꯥꯛꯆꯈꯤꯕꯅꯦ, ꯑꯗꯨꯒ ꯃꯥꯕꯨ ꯄꯥꯝꯖꯔꯨꯕ, ꯅꯨꯡꯁꯤꯔꯨꯕꯒꯤ ꯈꯣꯏꯔꯥꯡꯕꯅꯦ꯫ ꯑꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯣꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯑꯩꯍꯥꯛ ꯆꯥꯕ ꯌꯥꯈꯤꯗꯦ, ꯇꯨꯝꯕ ꯌꯥꯈꯤꯗꯦ, ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯂꯦꯟꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯍꯥꯛ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒ ꯎꯅꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯔꯤꯅꯣ ꯃꯔꯨꯞ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯒ ꯗꯥꯏꯅꯥꯒ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ
Nangna maga koinarisibo masibo tinaba marup amagi lamsatla aduk tukasaba thabak nangna karigi tawribano loyana karisu nungaitaba tawdana hairaki marup danasa nang logano mahaksi afaba nupi nate mana nangso aisu nungsiba nate mana nungsiribase supnatagi ahenba khaktani mangonda izatki wafam leite mahake hababu nungaithoga lore asi khaktani karigumba aingondagi ahenba ma laklabadi aibusu thadoktuna sakhini aduna nangsu koyo aisu koige mangjagadobasi ma khaktani ayha yamna sawningki kyamu sawnibagi hababu khusasi mare sakhi khudaktuda mamaiduda kinna thiningki adubu asawa punama adu phatharaga aina tapna haikhi phare ai chatlage ado nangna khangadabadi aigi thamoy nangna thugaire habasini asi haramlaga aiha magi mafamdagi mai leiduna lakhi aiha namikyani safam thabang khangkhide pothabam habadu leitana ningdonda pomduna lekhi dainagi karimnaba wahai loyagi mi usitaba wahamduna madu hanna khanduna talekhi karamakanda daina amadi loyagi mathakta laman singsige kamdona makhoi anisibu para ama tambisige haina matam supada khanduna lekhi asumna wakhan nuaitana tafam khandana leiringai nongma Pravin thengnakhi aigi awaba nungaitaba khudima Pravinda aina tama matamda mahakna khangsaw sawraga harai marup loyase nang khaktagi yeknaba nate aigi sine mahakbo hatningmana aisu ikhawrangduna leiribane aduna aikhoini changlaga mabu hatoklase asi haraga magi ningomkhidaba nungaikidaba warising aingonda lirakhi matamduda esai kumana harai ngaikho Pravingi warido tokho aina ngoda wahang ama hange nangina se subada ninade naha ase khoya thongda leiba rabi car wasapta yawi hai aduga hojina nahakna migi dukanda potdomba yawi haribasina kamai tawriba matuda ronena tapna harai sar aiha criminal nate matuda sengadaba gunsing aingonda leite matawkramna isagi irambo thaidokadage habaduso ai khangde adunane isena numituda hakibado haifam khanglatabadagi panghaida haisinkhibane adunabo sarhoina aibo irailana singnaba amadi phaba ngamlibane matang asida wari ase miyamda tahansaba loijare masigi makhade Pravingi thamoi sokpa warini madu mathangi episode agi punna tabirase wari ase ahibana crime da base tawba wari amakhakni mayamda wari asibu tahalaga gyalosing kharata orabaso phangba ngamlabadi khanuna wari asibu ahibana wakhana sagalaga ijaba wari amakhakni wari asida wahiwata hensinba soikiba lankiba yarbaso mayamna ngakpiyo namsa kambigi ahum suba saro mamadagi masanupida mathangi episode mayam punna taminarase arobada mayam punna po ikoknona khurumsari